lamdam asida mamangai gi matamda leiramba miot minai gi thodok amuk hana thokhalaroi thabak changbagi law ingkhol yolaga corruption tawrambasu hanthana ba honari miyoi amata mittagi pi tahaloi haina chief minister nongthamba birena phongdokhrei wafam asi November 3 ta pangthokadoriba maraki mikhalda wangoi assembly constituency da BJP gi mirep oiriba oinam lukhoi gi ngasi firal chingkhatpagi thoramda saruk yaraduna phongdokhibani State asigi yaifanaba Chief Minister N Biren gi mapangal hena kangkhat hanaba Congress Party thorakhibani haina Mahut Social Welfare and Cooperation gi Minister O Henry na phongdokrei wafam asi ngasi New Chekon da pangthokpa New Chekon Primary School gi nongna saba building miyam da khusanaba amadi New Chekon Community Hall sanaba urep uyung tambagi thoramda phongdokhibani ngarang numidang pung 8:45 rom taba matamda jiribam ga thangnariba Assam gi Kasar district ki Ramgaijang khuldagi Jalangpau kamai chahi yangkhai humdoi apokpa leikidraba landing pau kamai hairiba miyoi asi jiri turelda lupkhibadagi hauzik fawba thiba phangdana leiri Maraki Mikhalgi mangoinana laukhatpa section thorangi sarukamo oina Khongjom police na ngasi ayo tentha gi mafam singda thiba humbagi thabak chathabada miyoi ama yuga loinana yu sungbada sisanaba polam sing fagat khrei Naurem lekai awang sofa lerak hairaga khangnaba lambi asi matam kuina sembidana leirakpadagi Social Youth Development Organization amadi lamdam adongi miyamna Works Minister TS Biswajit ta haizaduna semba hawraktuna loishinbagi fibam yawraklaba matamda local MLA amadi mahaki miyoi singna athingba piraklibasi tawbiganu lambi asi makhata na semhanbiyu haina Social Youth Development Organization gi Vice President N Sana Zawbana phongdokrei Sana konung amadi Uttar Sanglen ki maruoiba masalama oiriba kwaktan bagi thoram asi Rajya Sabha ki MP su oiriba Manipur ki ningthau Sana Zawba lai sembana luchingduna wangkhai angom lekai da leiba Youth Community Hall da pangthokhrei thoram asi ki mangoinana ngasi ayuktagi horaga lalong hanjabana Sana konung karaklaba matung ningthau gi yathang loirabagi thoram su pangthokhi India amasung Himalayan nation Nepal leiba ani ki marakta defense amasung border security ki matangda hena afaba mari thamnabagi wakhalonda mathang tha ki marida numit humni gi khongchatta Indian Army Chief General MM Narawane Nepal da chatnaba sem sakrei Indian Red Cross Society Imphalis District Branch na district asigi manungda leiriba lanai amadi government ki meeting makhada hangliba children home singda IRCS National Headquarter New Delhi dagi pirakpa angang singi chanaba machak suraba akang bachinjak dry food angang amada packet ahum yen thokrai thoramadu da branch asigi chairman Narendra Ningombana luchingba volunteer team amasu saruk yakhi